Akashbani Imphal Maibam Dwijamani na pau pazari ahanbada maruiba pau BJP ki lusingba Sambit Patra na ngasisu Rajapal ga unakre Manipur gi anuba Mukhyamantri kanana oigedagi haibadu khangmangamdri Manipur merger agreement sabsana thabakto onthoknaba Rajya Sabha ki MP Ningthaulai Semba Sana Jawbana ngasi Rajya Sabha da taksinkhre Manipur ki miyamna santi amadi pungning phathana lebinaba Manipur ki Chief Secretary PK Singhna appeal tawri Pradhan Mantri na hairi AI action sabina malengi miyoi kiyagi haksel siksha lawu singu amadi atei sakot thorangda ahongba kaya purakpa ngamlagani amasung Lok Sabha da ngasidagi kendra ki budget 2023 makha tana khanaba hore Rajya ki Mukhyamantri oiramba Nongthomam Biren Singhna Nongmaijing numita Mukhyamantri pham thadokraba matung haujik phawbada Manipur ki anoba Mukhyamantri kanana oigadagi haibadu khangbangamdri haukiba numit kharani asida Rajya asida oiriba rajniti ki phibam asigi matangda Akashbani Imphal na phangba pauge matung ina BJP ki Lok Sabha MP amadi dol asigi wangangloi Sambit Patra na ngasi ayuktagi hauna Hotel Imphal da BJP NPF amadi NPP ki MLA sing yauna rajniti ki tagdulai taba purakna bhonekhi masigi tungda ngasi nungthil mahangna Raj Bhavan da Rajapal Ajoy Kumar Bhalaga unekhi paudam ama Sri Sambit Patra na ngasi Hotel Imphal da unaki ba MLA sing aduda BJP ki Thongam Biswajit Sapam Keba Khongmantapam Ibomcha Thonaujang Basanta Kumar NPF ki Awangmong Niumai NPP ki Sheikh Nurul Hasan Singh ba yaukhi mahagna MLA sing asiga wari chanaraba matung ngasi nungthil pung mari makhairom taba matamda Imphal gi Raj Bhavan da Rajapal unanaba thumlakhi maduda BJP ki Manipur Pradesh ki President Adhikari Mayum Sarda MLA sing Govindas Konthojam Thoksom Radesham Thongam Santi amadi Nasir Unarakhi Raj Bhavan da Charakna Pungkhai Amarom Rajapal ga wari chanaraba matungda Sambit Patra na luchingma kangmu adu Raj Bhavan tharautuna Hotel Imphal da chatkhi Rajapal ga unakhi baduda kari wari sanakibano haibagi chap chaba khangma ngamdaba galonena hojik fawbagi onadi anoba Mukhyamantri oinaba luchingmagi maming lauthokpa amadi atopa makha taba amata paikhatpa ngamdre Amaromda mamang chaigi August 9 da lotion khibat Manipur Vidhan Sabha mifam adu paraga hayeng numit yung fawda thatrong mapung faragani Bharat Samvidhan gi article chama ga humra mari clause 1 gi matung ina hariba thatrong asagi manungda tangai fadana mifam chasadrabadi assembly suspend tawba natraga dissolve tawbagi provision sing leiri asigumba pibam asina ngasi asi Manipur gi rajniti da miyam na kari karamba ahongmul lakadagi haibadu khaurang na ngainari Akashbani Imphal gi pawgidamak Imphal gi Raj Bhavan gate gi Khetrimayum Premchand Rajya Sabha ki MP Ningthaulai Semba Sana Jawbana Manipur merger agreement sabsana thabakto onthokna bangasi Rajya Sabha ta taksinkhre Zero awar ki matamda mahagna wafam asi pukalatun hai haukiba sahi kayagi mamangda palamba lengak singna agreement asi karigumbada ikai khumnabi banatraga khanikhiba leitri masina Manipur miyam gi pungning wakhalda chawna saitheng piri magna hai Manipur asi apikpa rise amu oijarabasu matamamada sahi lising manga henbegi itihas amadi khunai rolama leijaraklaba maning makha tamne hinglamba lamdamamani Manipur merger agreement lising Mapan Nipumapan haiba agreement amagi makhada hairiba chai adudagi Manipur Bharat ki saruk amu oine tenkhi yana warol asigi article 9 gi aroiba perada yauriba Manipur gi sel thum gi phibam nal ki chane be madi rajniti gi phibam awang ma thakta pukhana buwafam mayek sangna palli Sri Sana Jawbana makatan hai ngasi phawba yana warol asida yauriba wafam sing thabakta sabsana onthokpa leitri maramaduna leiba ki lusingba singna yana warol asi ngagna sakbiduna Manipur gi phibam phaganaba honabagi tangai phadaba lei The Manipur Merger Agreement 1949. However, for the last many decades, the previous government never tried to honor or address this agreement, and it really hurts the sentiments and pride of the Manipuris. Particularly, the last para of Article 8 of this agreement is very relevant for the Manipuris to uplift their socio-economic, cultural, and political status. It reads as, I quote, the government of India shall also undertake to make suitable provisions for the employment of Manipuris in the various branches of public services, and in every way encourage the Manipuris to join them. It also undertakes to preserve various laws, customs, and conventions prevailing in the states of Manipur. DM College of Arts ki Department of Philosophy na sinduna numit humni ki oiba extension lecture program ama ngarang dagi college adugi campus da hokre
ngarang hubo numita Manipur University gi Department of Philosophy gi Professor T Milana in Sense of the Philosophy of the Vedas Department asigi hanagi head Professor S Lokendrajit amadi DM College of Arts ki hanagi principal Professor A Dorendrona tongan bihiram da wangangki extension lecture program asi hayeng phawba sathagani hairi Thobal Police Commando na Sam Humpurithoi Suba Battalion BSF ko kusam naduna thibu humbaki thabak sathabada jila asigi lilong haureibi turel ahanbidagi miyoi ama phare Police ki pauna hai mangondagi nisa oine sizinaba drug ki polam ki yamarum phagale ma ki mathakta case mo lokotuna thizinabagi damak lilong police station de sinakre Tamenglong Zilla ki manungsana leiba Sempang waterfall manakta turel da tasan khiba gari ma Assam Rifles na lokopangam khre gari adu turel mapanda khambadagi khangaudana onthakibani hairi Adumoinamak isel adugi irei kanmun khibana khunjasing na kanbangam dabadagi khudakta Assam Rifles da pau piraki Assam Rifles na khudakta mafam aduda gari lokhana ba khulai yauna singsin badagi gari edu kanbangam khiyamadi driver adusu khudong thiba thokadabadagi kalore hairi Council of Higher Secondary Education Manipur na loba class 11 amasung 12 parikha gi tha asigi tara tare tagene kuntaruk phawba sathagadori ba sigi yenglaga parikha center singda santi roksa gi phibam da akai ba tholak ba thingnaba amasung parikha niyom sumna sathana bagi damak Imphal West Jilla gi manungsana leba parikha center singki meter samana kon mafam singda athing ba thamle Zilla asigi district magistrate na thokpa cherol amada hai athing ba si parikha thagadori ba mairoi sing official sing amadi parikha asiga mari lenina seasonary ba gari sing dadi oiladi konsiloi paugi marak thanna aten ba break ama Nupi singna nupi oibigi anababu lotsinduna thamba thadoklasi Chadliba tha asigi leipak pokpa yumsa kaisa sagol se numit khudingi lemna gynae oncology doctor tanabata natana free pap smear test breast screening colposcopy amadi thyroid screening lemna yengthokpagi khudong chaba pizari akupa marol gidamak NABH phanglaba American Oncology Institute Babina Specialty Hospital Sajiva Jail Road Khabaisoi Imphal East tanabiu Tabiriba pawasi Akashbani Imphal dagini Manipur gi miyamna santi amadi pungning phathana leibinaba Manipur gi Chief Secretary PK Singna appeal tawri Cherola mada mahagna hai haujik oriba Manipur gi phibam masida miyamna chapchana khangdriba madi aranba paw kya sandokpa thengnare masina raija sigi miyam gi tangtu leita tabamadi santi raksa gi phibam da akaiba ohilakpa yai masigi mathakta raija sigi tongan ba channel singda miyamda samamnaba pongadaba I paw kaya sandorakpa thengnare phibam masi yenglaga miyamna sabsaba asumba paw khanginglabadi police control room gi telephone number 9485280419 da phone torpa yagani telephone asi pung kunbari sumna hangduna thamgani maramaduna miyambu samamnaba pongadaba I paw amadi tongana singba sandokpidanaba chief secretary na miyamda appeal tawri Hena phaba internet ki damak aikoi punna haiba wakhalonda ngasi Bisnupur DC office conference hall da safer internet day gi workshop ama pangthokre thormasiga mari lenina jila asigi informatic officer Rajkumari Romitan hai hawgala liba mahiroi singna internet ki kana basing logadabani internet haibasi ningthine seasonarabadi yamna kana baduga lana seasonaragana yamna khudong thiba yaba amani Hojiki matam sida internet si satra angang haugalaiba mayam sina loina baksin nei adubu sinna basi mafam chana sinaraga masigi afapata daita si isana lona raga masigi afabaduna loction biraga atabaduna kanthok biraga mayam punna internet ki kana basi lomina si haibasigi pandamda District Administration na NIC Bisnupur ga kusam nariga sinba workshop adugi manungsanna quiz competition amasu pantokhi National Tobacco Control Program gi makhada District Tobacco Control Cell Sandel amadi Sangai Youth Tobacco Free and Educational Organization Imphal na puna senduna nongmagi oiba nisa season na mangjabagi matangda miyambu wakal tanbagi thoramama jila asigi DC complex to leiba conference hall da ngasi pangthokre Imphal East ki luang sangbam amadi Mantri Pukri Revenue Village singi land record computerized toba loire maramaduna patadar singna computerized tawraba jamabandi sing mari lenaba revenue village singi office tagi hayeng dagi horaga mathang thagi 13 phawbada lauraba yagani hairi Nongmagi oiba yoga kem ama kaksing sumnang leikai masin manau singlak talaiba Anand Singh Yoga amadi Nasser Kiyo Research Hospital da tongan ba lup singna puna sindulinga si pangthokre kem asi session ani thongna pangthokhi
Manipur State Power Distribution Company Limited MSPDCL na tongan mafam singda thibuhum ki thabuk sathabada mai lana season naramba consumer kuntaru phagale loina consumer yankhai ni thoina disconnect tokre makata na mai lana season ba mayu sing phaba ki thabuk sathaki kini haina MSPDCL gi general manager na thokpa cherola man hairi paugi marak thanna atenba break amamo. Admission open. UNACO School Excellence in Education. Subnagi lupa lising mga ahan bagi oina thibiraga khongman namadi maitramda aduga lupa lising kun thibiraga Janung Residential Campus da mingchan bagi khudong chaba si lobi ho. Chairman's Club members singi oina tha ahum gi tuition fee logjeroi. Parent ama khaki angang mari mingchan bada mari suba angang du lem na mahitam bagi khudong chaba pizari. Angang ahum oiragana ahum suba angang dugi admission amadi tuition fee 50% khaktamak logjagani. UNACO School na konba mafam singi local parents UNACO group ki active loanees vendors and farms bankers amadi Manipur lengang na sakang na media house singi damak admission amadi tuition fee da chada tara discount bijari. Ngasi mag adom gi anak pa campus da laktu na tanabiyo. Aku pamarol gi damak ay ko website www.unacoschool.in natraga contact 8131070337. Akashbani Imphal dagi pau tabiri. Pradhanmantri Narendra Modi hairi France की पेरिस ता पांगथोकपा AI एक्शन समिना मालेम की मियोई कया की हक्सेल शिक्षा लौ सिंगु अमदी अतै साकुत थौरांगदा अहोंग कया पुरकप ngamlagani AI एक्शन समिना मियोई बेगी तोंगान बे हिरम कया दा अहोंग पुरकपगा लोइना कानब कया पुरकप ngamlagani मांगना हाई भारत की डिजिटल पब्लिक इंफ्रास्ट्रक्चर ना लेबाग असिगी मियोई बिलियन अमा दशमिक मरीदा अहोंग कया पुरकप ngamle amadi लेंगाक शासनदा अवोनब कया सु पुरकप ngamle लोक सभा दंगसी केंद्र की बजेट लिसिंग अनि कुन मंगा कुन तरुक मखाताना खनबा हौरे खनबदु द सरुक यारदुना समाजवादी पार्टी की अखिलेश यादव ना हाई हंदे की बजेट असिदा मियाम की कानागतब वाफम कया याउद्रे बजेट असिना लेबाक असिगी विकसित भारत विजन खक्तद मिलियंग थमले मसिना लौमी सिंगदा साउना नुंगनांगबा पोले बजेट असि इना खुनबसिंगदे हेना खुदोंसाबा पीबा बजेट नि हाइना मागना मराल सिरी बजेट की खनने ने बता सरुक यारदुना बीजेपी की हेमा मालिनी ने हाई बजेट असि लेबाग असिगी लौमी अमसुंग नुपी सिंगदमक खुदोंसाबा पीबा बजेट अमनी बजेट असिना खुंगंगद लेरिबा स्कूल सिंग अमदी मियामगी हक्सल की फिबम निंगथीना फगललगनी हौजिक सानबगी पाउ नोंगमेइकापम बेदमनी दगी कुंट्रा निपान सुबह नेशनल गेम्स की तरा मंगानी चनबा नुमित्ता जुदो मसानादा मणिपुरना सेंजेंगी तकमान अनि लौबा ngamkhre मणिपुरना हौजिक फावबदा सनागी तरानिथोय लुपागी तरानिथोय अमसुंग सेंजेंगी कुनमाथोय पुन्ना तकमान निफु मंगा फंगदुना निपान सुबदा लैरी सर्विसेस स्पोर्ट्स कंट्रोल बोर्ड ना सनागी निफु मंगा लुपागी तरानिपान अमसुंग सेंजेंगी तरातरेट पुन्ना तकमान मरफु फंगदुना ख्वाइदगी मकोकता लैरी महाराष्ट्र न सनागी कुंट्रा हुमदोय लुपागी निफुनिपान अमसुंग सेंजेंगी निफुनिपान पुन्ना तकमान चामगा कुनगमापन फंगदुना अनि सुबदा लैरी क्यामगै यूथ प्रायोनर क्लब न सिंदुना क्यामगैगी हैबोंग मखोंग लंपाक्ता चथरिबा तराहुमदोय सुबा क्यामगै फुटबॉल ट्रॉफीगी ngasi sanakibा मैचता BSM कांचीपुरना चिंगोय FC बु पांजेल अमा सिनोदा थोइख्रे मरी सुबा MNCA Boys Under 14 Tournament Englishing ani kungamari kunmangagi ngasi sanakiba matchta lalambung makhongna Khetrigaw bu wicket tarada thoikhre Kongba Dobi Lampaki Sedo Ground da sanakiba matchta Khangabokna Thobal Wangkhembu run chahumga marfu nipan da thoikhre Imphal West ki Pasoi Part 4 gi PTRC Ground da sanakiba matchta Lotus Yanglamna Rule Maitrambu wicket mangada thoikhre Tauthong lamsangi khudaiban lampakta sanakiba matchta Sedo Thangmaibanna SSC Porampatpu wicket marida thoikhre Ani suba MNCA Women Under 15 gi one day trophy Englishing ani kungamari kunmangagi ngasi Thangmaiban gi thau ground da sanakiba matchta PCC mayai koibina PTRC Pasoibu wicket tarada thoikhre atopa match amada mayai kobi PCC ground da sanakiba matchta Al Amin Lilongna YT ICUT lalambungbu run kuntarukta thoikhre dijamni अरोइबदा मरोइबा पाउमुक बीजेपी की लुसिंगबा संबित पात्रा नंगसिसु राज्यपाल गा उनख्रे मणिपुर की अनोब मुख्यमंत्री कनाना ओइगेदगी हाइबदु खंगमंगमद्री मणिपुर मर्जर एग्रीमेंट चपचाना थाबकतो ओंथोंनबा राज्य सभा की MP निंगथौले सेंबा सना जौबन ngasi राज्य सभा दा तक्सिनख्रे
Manipur ki miyam na santi amadi pungning phathana leibinaba Manipur ki Chief Secretary P.K. Singh na appeal tauri. Pradhan Mantri na hairi AI action samina malembi miyoi kya ki haksel siksha lau singo amadi atai sakut thorang da ahong bakaya purak pangamlagani amasung Lok Sabha da ngasidagi kendra ki budget lising ni kun mga kuntaruk makata na khanaba hore. Paulo Izare.